Manipur News Channel mayam Morobe Pau khara pijari. Ahanbada pausegi headline dagi pau amatang lokajari. Security na United National Cookie Army gi Finance Secretary Kipchen Chusanpur dagi phare. Security Force na sudi yaudaba aina tinkraba lalolup United National Cookie Army UNKA gi Finance Secretary Mr. Kipchen Chusanpur district dagi phaba ngamkre. Defense Wing gi statement na pangtorapagi matung ina Manipur Police amasung Assam Rifle gi apunwa team amana intelligence ke akaknaba pau ama phangwadagi Chusanpur district ki mafam amada ngarang numidang question duna thiba humbagi thabaksing jathaba matamda miyoi asi phaba ngamkhibani hairi pau asina makha taraduna hairiba miyoi asi security force lakpa ubadagi mafam adu thadokduna chenaba honaki adubu security force singna nongmoina kapadagi mahutta mahakpu surrender taunanaba haikibaga loina miyoi adu phaba ngamkhibani security force singna mangondagi AK 47 rifle gi marusing phagatpa ngamkhibaga loinana makha tana thiba humgi thabak chathabada 315 rifle ama country made singles barrels rifle ama phagatpa ngamkhi aduga security forces singna ahanba wang pahang chathabada masana masabu UNKA gi finance secretary ni haiba saktak saki hairi tungda gipchen amasung mangondagi phagalaba Kunaising Chusanpur police station da sinaduna ain gi oiba makha taba thabaksing lokatnaba sinakre hairi South Korea gi saknairaba actress Kim Sen-ron masagi mayumda suicide tawduna sijakre. Korean drama bu yamna pamjana yengjaba nahasinggi pukning puramba South Korea gi actress Kim Sen-ron South Korea gi Sonsu-don Eastern Seoul da leiba masagi mayumda ngarang numidang suicide tawraba matung siduna leiramle haiba agency gi pauna pangtorakli ngasi Seoul gi authority singna Kim Sen-ron asi suicide tawduna siba oigani haiba confirm tawkiba loinana mari lenaba case ama Seoul police na lokoi kare hairi Kim Sen-ron gi asi baksang asi mamangda mamanabi amana mahaki yumda unaba lakpada ka manungda siduna leiramba thenarapodagi authority da pau piki amadi authority na chathakiba investigation aduda Kim Sen-ron misi asiga mai lenana masada aranba tawkibagi kudam changdam phangba ngamkide hairi Korea gi drama da malengi nahasingna yamna pamna yenaramba lekhidraba Kim Sen-ron gi asi masagi chahi 14 khakta ngairibi saknairabi film actress amani mahak masagi yumgi ka amada suicide tawduna matau karamna leiramlibano haibagi chapchaba maram hojik phawba khangba ngamdri mahak siduna leiramliba masagi yum asi ka manungda thoningdaba thawdok wathok tokibagi mami amata udi hairi ningsingba yai Kim Sen-ron hairibi Korea gi saknairabi actress asina ingkumja solisiniga tarada The Man from Nowhere and The Neighbor hairiba film asida best actress gi reward phangki loinana mahaki fajaraba amadi ningthijaningai oiraba filmsing adugidamakta Korean Film Award gi best new actress award su phangkiba leikhe mahaki punsida malingi saknairabi actor singi punsida thokiba thawdok wathok kumna kumja solising 12 da yu thaklaga gari thorambagidamakta fine oina $13,100 ga chambri rom thiankibagi thawdoksu leikre hairi Sahi nauribi nupi masa ama ijat mangalamle senaba mapa masa polis na phatkre Sahi nauribi nupi masa ama ijat mangalambagi matangda lekai oda leiba mapa masa ani polis na phatkre loinana mapa adudi maral leiramdabadagi thadokhibaga loinana masanapa aduna masagi maral yazabadagi court putholaba matung numit marini police custody remand lokthakre thawdok asi Imphal West district ki manung chanba Pasoi police na konba mafam amada thokibani police na phadana police custody da remand lokthakra bami adudi Chongtham Soba Sahinimpu apokwa Saitia kawi nupi masa aduna police da wakat kibadagi matung ina mamang sahigi October thada Chongtham Soba amadi apokwa mapa CS Saitia Sahimarfu lekai adumuktada leminaribi nupi masa ama nupi oibegi izat mahanbagi thawdok adugi matangda matam sangna haidoktana leirakibaga loinana nupi masa adu lairana maram oiraga Imphal West ki mafam amada hangba nupi singi home amada mamang sahigi December thadagi leirakibani adubu ningamdaba masada thokiba thawdok adu tha asigi 16 da nupi masa aduna lithorakpodagi khangnarakibani thawdok adu thokraba matung nupi masa adu medical examination tawkiba loinana child welfare da sinakre madugi matung tha asigi 13 da Imphal West district ki team amana mapa masa adu phagatki adubu
ꯃꯄꯥ ꯑꯗꯨꯗꯤ ꯃꯔꯥꯜ ꯂꯩꯔꯝꯗꯕꯗꯒꯤ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤ.ꯖꯤ.ꯑꯦꯝ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯉꯔꯥꯡ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 4ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯈꯤꯕꯅꯤ꯫ ꯕꯥꯔꯤꯁ ꯁꯔꯃꯗ ꯀꯤꯍꯜꯂꯛꯈ꯭ꯔꯦ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯣꯍꯔ ꯃꯌꯨꯝ ꯕꯥꯔꯤꯁ ꯁꯔꯃꯗ ꯑꯦꯛꯁ-ꯁꯤ.ꯑꯦꯝ ꯑꯦꯟ. ꯕꯤꯔꯦꯟꯅ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯏꯔꯥꯡ ꯑꯁꯤꯕꯨ ꯑꯦꯟ. ꯕꯤꯔꯦꯟꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯥꯔꯤꯁ ꯁꯔꯃ ꯃꯁꯥꯗ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯀꯤꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯕꯥꯔꯤꯁ ꯁꯔꯃ ꯃꯁꯥꯅ ꯗ ꯍꯤꯟꯗꯨꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯗ ꯍꯤꯟꯗꯨ ꯄꯥꯎꯖꯦꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯔꯤꯁ ꯁꯔꯃꯅ ꯍꯥꯏ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄ ꯂꯩꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯑꯃ ꯐꯥꯏꯜ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯨꯂꯤꯁꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯅꯕ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯠꯇ ꯄꯤꯕꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯐꯥꯈ꯭ꯔꯕ ꯊꯤꯕ ꯈꯪꯈꯤꯗꯕ ꯃꯤꯑꯣꯏ 22ꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ꯫ ꯐꯤꯗꯝ ꯀꯨꯝꯖꯥ ꯁꯣꯛ 1930ꯗꯒꯤ ꯀꯨꯝꯖꯥ ꯁꯣꯛ 2023 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 24ꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯕꯤꯅꯕ ꯐꯦꯃꯤꯂꯤ ꯑꯣꯐ ꯗꯤ ꯏꯟꯚꯣꯂꯨꯟꯇꯔꯤꯂꯤ ꯗꯤꯁꯑꯦꯄꯤꯌꯔꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯐꯤꯗꯝꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯐꯤꯗꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯥꯋꯔ ꯑꯦꯛꯠ ꯑꯄꯁꯄꯥ 1958 ꯍꯦꯛ ꯊꯝꯂꯛꯄꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯖꯥ ꯁꯣꯛ 1930ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ 15ꯁꯨꯕ ꯖꯦ.ꯀꯦ. ꯑꯥꯔꯃꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯕꯤꯌꯥ ꯄꯟꯗꯤꯠ ꯊꯣꯡꯖꯨ ꯑꯃꯁꯨꯡ ꯈꯣꯡꯃꯟ ꯕꯥꯁꯤꯈꯣꯡꯗꯒꯤ ꯊꯣꯛꯆꯣꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯀꯥꯡꯉꯨꯖꯝ ꯂꯣꯀꯦꯟ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯀꯨꯝꯖꯥ ꯁꯣꯛ 2023 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 24 ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯐꯥꯈ꯭ꯔꯕ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 24 ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ 24 ꯃꯥꯡꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯒꯠꯈꯤꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯐꯪꯍꯟꯗꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ꯫ ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯤꯟꯅꯕ ꯔꯤꯇꯤꯌꯔ ꯖꯁꯇꯤꯁ ꯑꯃꯅ ꯂꯨꯆꯤꯡꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯦꯟꯗ ꯏꯟꯐꯣꯔꯃꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯑꯃ ꯂꯤꯡꯈꯠꯄꯤꯌꯨ꯫ ꯀꯨꯝꯖꯥ ꯁꯣꯛ 1930ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗꯒꯤ ꯀꯨꯝꯖꯥ ꯁꯣꯛ 2023 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯐꯥꯈ꯭ꯔꯕ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯀꯅꯥꯅꯣ, ꯀꯔꯝꯕ ꯑꯥꯔꯃꯤ ꯕꯠꯇꯥꯂꯤꯌꯟꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯂꯤꯁ꯭ꯠ ꯄꯤꯔꯛꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯎ ꯐꯥꯎꯅꯕꯤꯅꯕꯁꯨ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨ.ꯑꯦꯟ. ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜ, ꯖꯦꯅꯦꯚꯥꯒꯤ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞ ꯑꯣꯐ ꯏꯟꯐꯣꯔꯁ ꯗꯤꯁꯑꯦꯄꯤꯌꯔꯦꯟꯁꯀꯤ ꯑꯦꯛꯁꯄꯔꯠ ꯃꯦꯝꯕꯔꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯕꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯃꯈꯣꯏꯗꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁꯖꯦꯁꯟ ꯄꯤꯕꯤꯅꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯃꯗꯤ ꯃꯤꯑꯣꯏ 24 ꯑꯁꯤꯕꯨ ꯊꯤꯕ ꯈꯪꯍꯟꯈꯤꯗꯕ ꯊꯧꯗꯣꯛꯇ ꯆꯩꯅꯕꯁꯤꯡ ꯗꯟꯗꯤ ꯄꯤꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯅꯕꯁꯨ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯖꯦꯅꯔꯦꯜ ꯑꯦꯝꯅꯤꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ꯫ ꯋꯥꯏ. ꯁꯨꯆꯟꯗ ꯍꯥꯟꯅꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯔꯤꯇꯤꯌꯔꯁ ꯑꯥꯏ.ꯑꯦ.ꯑꯦꯁ. ꯌꯦꯡꯀꯣꯝ ꯁꯨꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯂꯤꯕ ꯃꯅꯤꯄꯨꯔꯕꯨ ꯃꯇꯤꯛ ꯃꯉꯥ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕ ꯆꯪꯏ꯫ ꯂꯩꯉꯥꯛꯅ ꯁꯣꯏꯕꯗꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯖꯦꯅꯔꯦꯜ ꯑꯦꯝꯅꯤꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ꯫ ꯄꯥꯎꯃꯤ ꯈꯔ ꯎꯅꯕꯗ ꯌꯦꯡꯀꯣꯝ ꯁꯨꯆꯟꯗ꯭ꯔꯅ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯄꯥꯏꯔꯝꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯈꯜ ꯃꯥꯟꯅꯗꯕꯗꯒꯤ ꯂꯩꯉꯥꯛ ꯎꯊꯥꯏꯔꯒ ꯄꯤ.ꯑꯥꯔ. ꯊꯝꯗꯨꯅ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯕꯅ ꯑꯣꯄꯣꯖꯤꯁꯟ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯐꯥꯎꯕ ꯌꯥꯎꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯄꯨꯝꯅꯃꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯆꯤꯀꯣꯟ ꯅꯥꯀꯣꯟꯕ ꯆꯪꯏ꯫ ꯁꯤ.ꯑꯦꯝ. ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯆꯤꯀꯣꯟ ꯅꯥꯀꯣꯟꯗꯨꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯗ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ
ꯐꯥꯕ ꯉꯝꯗ꯭ꯔꯕ PR ꯂꯥꯛꯄꯒ ꯀꯥꯡꯄꯣꯛꯄꯤꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯤꯡ ꯐꯥꯒꯠꯄ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯕꯅꯣ? ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧ ꯀꯌꯥ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯍ ꯉꯁꯤ ꯆꯠꯀꯅꯤ ꯇꯧꯔꯝꯕ ꯀꯨꯀꯤꯁꯤꯡꯒꯤ ꯔꯤꯂꯤꯐ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯍꯟꯗꯕ ꯀꯌా ꯑꯁꯤ ꯎꯕꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯆꯧꯀ꯭ꯔꯤ ꯈꯛꯇꯒꯤ ꯈꯜꯂꯒ ꯂꯩꯕꯤꯒꯅꯨ, ꯂꯩꯕꯥꯛꯀꯤꯁꯨ ꯈꯟꯕꯤꯌꯨ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯗꯕꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯃꯤꯌꯥꯝ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯈꯨꯠ ꯊꯥꯈꯤꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯕ, ꯖꯦꯅꯔꯦꯜ ꯑꯦꯝꯅꯤꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯁꯁꯤꯡ ꯀ꯭ꯂꯣꯖ ꯇꯧꯁꯟꯕ ꯇꯥꯏ ꯍꯥꯏꯈꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯞꯇꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯦ 3, 2019ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩ ꯕꯤꯔꯦꯟꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ PR ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ BJP ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯍꯥꯞꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯈꯠꯇꯨꯅ ꯑꯣꯏꯔꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯔꯃꯔ MP ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯃꯩꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯥꯡꯖꯤꯡ ꯑꯆꯧꯕꯗ ꯂꯩꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ 3ꯔꯠ ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯃꯩꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛ ꯑꯁꯤ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ BJP ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯄ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯞꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯕꯗꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ BJP ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯆꯥꯎꯕ ꯃꯨꯛꯅꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯀꯌꯥ ꯌꯥꯎꯔꯤꯕ KYA ꯑꯃꯁꯨꯡ PDFꯀꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯍꯧꯖꯤꯛ KYA ꯑꯃꯗꯤ PDFꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯒ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯃ꯭ꯌꯥꯟꯃꯥꯔ ꯑꯦꯌꯔ ꯐꯣꯔꯁꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯀꯅꯤ ꯇꯥꯎꯟꯁꯤꯞꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯨꯂꯨ ꯍꯥꯏꯅ ꯈꯪꯅꯕ ꯀꯦꯅꯦꯜ ꯋꯨꯟꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯋꯦꯌꯔ ꯍꯥꯎꯁ ꯑꯃ ꯑꯦꯌꯔ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟꯐꯝ ꯑꯗꯨꯗ KYA ꯑꯃꯗꯤ PDFꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯈꯤ, ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜꯗ ꯕꯥꯃꯣ ꯇꯥꯎꯟꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ KYA ꯑꯃꯗꯤ PDFꯀ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ KYA ꯑꯃꯗꯤ PDFꯀꯤ ꯂꯥꯟꯃꯤ 4 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ 5 ꯂꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯑꯅꯤꯁꯨꯕ ꯑꯆꯧꯕ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯕꯥꯃꯣꯗ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤ KYAꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯑꯦꯌꯔ ꯐꯣꯔꯁꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯊꯔꯛꯄ ꯉꯔꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ KYAꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯆꯤꯟ ꯁ꯭ꯇꯦꯠ ꯑꯁꯤꯗ KYAꯒꯤ ꯕꯦꯁꯇ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ KYAꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯗ ꯀꯨꯀꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯍꯟꯗꯨꯅ ꯀꯨꯀꯤ ꯃꯆꯥ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 18ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3 ꯐꯥꯎꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯕꯣ ꯇꯝꯄꯥꯛꯇ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯂꯥꯟꯗꯥꯁꯜꯂꯨꯕꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫